Mitop ki lining sandok liba singi khong sa mangamba mitay masa yam na layri El Ramesor. Ipa ipugi lining yokatning drabasu Mitop ki lining ki damagdi sel khawzaw thadabada pamudaba Mitop ki lining sandok liba singi khong sa mangamba mitay masa yam na lay haina kairaw kendra ki MLA Laurembam Ramesor na phongdokri. Wapamasi ngasi Imphal Laisem Inat Loisang na sinduna pangthokiba chaniga nifuga mangarak suba pungning khuntinnaba yaibirel sakhangnaba gi thorom na phongdokhibani nongpok singu thong thalo sipi lok seloi laimai singna leiba maitei laikol pangthokiba thoram aduda MLA Rameshwarna hai isa gi horakpham khangna ipunat ipanat tung in haiba si topham thokbai thawni khangmina masangi ngasi seloi laimai singda leiba maitei laikol asina maitei gi nat amadi lining yokhana ba honariba kaya si ubada apena pui matam amad ahlaman singna Manipur asi lai gi laipakni haina sinhai wari lirambadu mapham asida phangi haina singthaki magna isagi irol iek leiba lamna masing asidi Mitop ki wahai lising ohum hena puraga sisinari masima laikol asidari uba phangdi isagi lol khaktamak sijinabu phangi masigi matakta hawgalaklib angangsingbu ipana ipuna amadi irol iek mamutana tambiriba sigi mahi nongmadi soidana phangani miyamna laikol asida laktuna wakhal taminarabadi mahoksagumna khurkan pangalaba laibam oiba ngambagi matakta chinja amadi fizeta mipal tangdana sakhwat lambi da khumang section lamdamam oiba ngamgani haina magna phongdoki ngasigi thoram aduga mari lendana minister gi artist singi tengbang CMAT 2025-2026 ki senthang makhada ima laisem inat loisang na puthokpo anoba production ho sathek sanoi satkoi ima lai model kolom sitbi lehok satkoi amadi lehorol sesak luang sa sangai amadi thanglol gi mayai khudol tamki ngasigi thoram adu art and culture gi joint director G Dharmada Sharma su sarugyaki NRC gi matang lainga ki phirep hayeng phawbada khangandrabadi khongjang laukhthoklagani GFD state asida huralona da sangsinuna lesin khraba Mitop miancha sing NRC update tawduna takthokraba matung census tawgani haibagi sabsaba phirep amma Manipur lengan hayeng phawbada khangandragadi CSO singi apunba mifam phamduna sangsinggada bakhongjang sing laukhthoklagani haina campaign for just and fair delimitation GFD gi convener Jitendra Ningombam phongdokri wapam asi thawbal kaithel phambi mathak makha apunba Meetei community joint coordinating committee taragani pan club amadi GFD ga punu kusamnaduna thawbal kaithel pangthokiba census tawdringai NRC hana update tawgadabani haibigi matangda phamkiba miyam gi mifamga mari leinana phongdokibani Jitendra Ningombam na hai state asida huralona na sangsinuna leisingkraba Mitop miancha sing takthoknaba NRC update tawraba matu census tawgani haibigi sabsaba phirep ama Manipur lengana lawraba matungda hayeng August 3 fawbigi manungna miyamna laukthoknaba GFD gi maikede gi khangan khiba lekhri karigumba lenga ki maikede gi pakhom piraktaba tarabadi makhataba kari khongjing sangsingani haiba miyamda laukthoklagani loinana GFD task force na sangsilapa khongjing singda lamdam asida leiriba miyamna su angama mateng pangbiyu Manipur thokliba lana si kuki amadi Meetei ani gi marakta thokpa lanati thokliba lana sidi Manipur thugaiba pama madi Manipur kanba pama miyoi singi marakta thokpa lani kuki khudimak lan pamdi mapalamdagi narol sangsilakiba sin kuki narcotier singna lamdam asigi yellow misingda landarakani Mitop singna narol lamdam asida sanglaktuna singi mapham kya da khunda laitaduna laisilaba matung singmai kya kokthokhtuna popi tharaba matung madudagi phanglakpa senpam aduna afaba makhalgi kusu khulai laisinduna misa miyamna landaduna makhoi goeba separate administration ama semna bo honarakliba sida lainga asina karisu tawbu ngamdan laidi state asida August 13 gi hogani haina thorang liba mikok thibigi thaba asigi mangoinana lamdam asidagi Mitop miancha hana takthu aduga census ki thabak sa thabiyu haibada lenga na yaningdriba sikarigino karigumba miyamna pamliba Mitop khandoklaba matung census ki thabak sa thagadabani haiduna taliba dimana sigi ona tainabada lenga na ngami matagum census ki thabak paikhalakba tarabadi makhal makhaka gi khungjang jangsilagana ki Nampu da yungkok thiraklabadi madura tholakpa teksak puma center amadi state lengana pugadabani lup kungamari
Census pangthoktringay NRC taunaba lengakta thamliba wafam asi taraina logano namfuda house listing setharakpa tarabadi tholakpa teksak puma center amadi state lengana pugadabane haina lup kunga mari gi maikaidigi lengakta section 1 thamnakli warol asi GFD na lengaki maphamda census pangthoktringay NRC update taunaba sangsilakpa khongthang kayaga mari lenana konong mamangda leiba kadagi office ta pangthokiba pawgi mifhamda phongdokibani amkil nupi samas Masa Laima, Isal, Emsu, Kada, Mapi Council, Nimpal, Amati Masika Satminaba Lupkunga Marigi Mute Singyauna Pangtokiba, Mipamaduna, Mapi Council gi President KC Romeo Nahai, Matam Gyagi Mamangni, Honalam Damasita Mitop Mian Sasing Oepo Wato Kya Tingaduna Lakli, Nasinga Simaxu Miyoi Lising Kya Mayum Tadopuna Lanjanari, Singtam Sang Nabayadraba, Pibam Amada Lady. Masigi matakta census pangtokpa matamda mapham adugi lan gi mawong natragana mahiroi sing paktaknana exam pangtokpa amadi mahuksagi oiba disaster thoklabadi census yeithokpa yai haina yaski India gi constitution piriba 1948 census eki section 3 nairi karigumba census asi pangthokiba tarabadi kumja english ngani ga kunga humdoi Hawbada kokisingna namna khundaba mapham sing khungang lising ambaga satreka taragatre hengalakuna miyoi lakh tara hengal halam gani haina panari maram sing asina lamdam asigi yellow proof sing GFD na thasigi taru fawgi matam piduna census pangthoktringer NRC update tawgadabani hairiba wafam asi taraina logusumloi kariguma lenga asina namfuda house listing gi thabak tawrakpa tarabadi tholakpa teksak pumba center amadi state lenga na pugadabani loinana hiramasi matangna GFD na sangsilakpa khongjang khudingmakta luptar kunga marina hanba leitana saruk yagani haikena spouse ta makatari hairiba sing asi August gi tang mangada Kuki CSO working committee urkulok total shutdown satakibagi sakta mamani hari Amaromdana ngasi thokiba thawdo amada ngasi August ki tangma English ngani ga kunga tarukta Nambalok River gi mathaka saba Valley Bridge akanba ising isauna sentakre habagi video footage amagoroina social media sin the viral oirakli hairiba Valley Bridge Nambalok River gi mathaka laiba Satrik Village kamjong district ki manungsana laiba riba jaga asida ngasi August ki tangma English ngani ga kunga tarukta akanba isingi tural imaina senthatuna pukhreba wapung mapung dorokga loinana hauji hauji akan manong tabana maram oiraga kamjong district ki manungsana lairiba torel imai kaya ama lepa letana imai wong khalak leba wapum yauna phung dorokli yamna maru oiriba pawmna hairiba kamjong district ki manungsana laiba samphung block ki manungsana laiba Indo Myanmar border Satrik village amasum atopa villages taragani thoi hairiba sing villages sigi oina di hairiba Valley Bridge Nambalok River gi mathata lairiba si lifeline oiriba yamna maru oiba thong amasu oiribani ningsingba yabadi hairiba thong asi haukiba July gi tang kunga mathu English ngani ga kunga tarukta afaba makhal gi ahoba bomb sizinaduna koki arm militant singna thugwa khiba lairabani